Akismani Imphal Nolini Devi na pau pajari ahanbada maruiba pau Raja Siki Achawa Purup Ahom Mitay Naga Amazon Kuki ki MLA Singh ngasi nungtil Delhi da wari sananaba Grih Mantralay na kaurakre Kinata da leba Bharat ki High Commissioner amadi atopa envoy Singh longthokraba tungda Bharat da leidiba lebak adugi diplomat taruk Bharat haduktuna chatnaba khangankre Amishung Pradhan Mantri Narendra Modi na ngasi International Telecommunication Union All Telecommunication Standardization Assembly lisingani kunmadi amishung India Mobile Congress haudoklagani Raja Siki Achawa Purup Ahom Mitay Naga Amachung Kuki ki MLA Singh Delhi da ngasi nungtil wari sananaba Kendra Sarkar na kaurakre Sahi ama makahilaklaba Manipur gi irang loisinaba kendra na laukalakba akanaba khongtang ama oina Grih Mantralay na Raja Sarkar ki tongan-tongan ba mantri amadi MLA Singh wari sananaba khangalakibani Madugi damak garang Raja Sarkar ki tongan-tongan ba mantri amadi MLA Singh Delhi gi damak Imphal thadokibani Madugi manungda hagjel amasung yaipe Imphal Mantri Dr. Sapam Ranjan, Shiksha Mantri Thongnaujam Basanta Kumar, Water Resources Mantri Awangpong Nyumai amasung NPF ki MLA Lo Sidi Khoi yauri. Khongchet aduga mari lainana Mantri Awangpong Nyumai na hai, makoibu wari sananaba kaurukliba asigi chapchaba maramdi khangalakpa leitri. Adubo, Raja Mantri Kendra Sarkar na Manipura thokliba irang asi hek haurakpadagi santi puraknaba lepa leitana honaduna lakli. Wari sanakadawriba asida hiram asigi matangda kanaduna santi purakpa ngamba oirasano haiki. Raja asigi tungan-tungan ba mafamsingda security force na tihumbagi thabak leptana sathari. Police ki pauna hai Imphal Jila ki manung chanba Langol Gambile Zone 3 da security force ki apunba kangpuna tihumbagi thabak sathabada KCP Nongdan Khomba group ki miyoi taret gadi amati khujukulai kaya galuna na fare. Makoidagi magazine yawa pistol ani tungan-tungan ba number plate mga yawa car Fortuner ama atapa car amaga luinana mobile phone amadi tungan-tungan ba potlam kaya phangba ngamkre haidi. Amaromda National Highway Kuntha Taret Imphal Jiribam amishuk National Highway 2 Imphal Dimapur lambida security force ki akanba jakshil thaurang marakta nongbada sangraba yadraba potlam sing puba gadi samanga hena Imphal yahulakre haidi. Luinana, tungan-tungan bazila singda punna sek point sama mapan hangdoktuna achet ok sing sek tawbagi tabak leptana sathari haidi. Imphal Wajila ki manung chanba Khurkul Primary Health Center da masakhangdaba miyoi amagi asiba haksang thamjalamle haidi. Thaudo adu ngarang numidang masakhangdaba miyoi sing aduna sahi nipurong ki leng oigataba saifam tana phubagi dak leba chiba haksang adu Khurkul Primary Health Center da fukhalamlaka mafam adu thadokduna chatkibani. Thaudo adu ki matangda police na case sama lokatuna thijinba haure haidi. Parliamentary Standing Committee on Labor, Textile and Skill Development lisingani kunmari kunmanga gi ahanba mifam ngarang New Delhi da leba Parliament House sa pangthokre. Mifam aduda committee adugi member oiriba Raja Sarkar ki MP leisemba chana jawba charuk yaki. Examination ki subject khanbagi matang yauna tungan-tungan bahiram singda khanaki haidi. Tabiriba pawasi Akisbani Imphal dagini. Pradhan Mantri Narendra Modi na ngasi International Telecommunication Union ITU World Telecommunication Standardization Assembly WTS lisingani kunmari haudoklagani New Delhi ki Bharat Mandapam da pangthokadaba thorum aduda Pradhan Mantri na India Mobile Congress lisingani kunmari so haudokani ngasi pangthokadoriba ITU WTSA ki mifamasi Bharat amadi Asia Pacific lamdamgi oina yan hanbani Malimgi oiba achauba mifam asida tungan-tungan ba lebak chama marfu taratagi lakpa industry leaders sing, policy makers sing amsung technology experts sing saruk yakani. Mifam aduda lakadaba sahi singda oirakpa yaba anauba technology ki matangda khanagani. Madugi manungda 6G, artificial intelligence AI, IoT, big data amasung cyber security na singba yauri. Shanghai Cooperation Organization Summit Saruk Yarunaba Mapan Thauram Mantri S. Jaishankar numit nini ki khongchet ngasi Islamabad salagani. Maki khongchet asina sahi mapan gi matungda Mapan Thauram Mantri amana mafam aduda chatpa ahanba oirakani. Shanghai Cooperation Organization asida Bharat yauna Iran, Kazakhstan, China, Kyrgyz, Republic, Pakistan, Russia, Tajikistan amasung Uzbekistan yauri.
ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯥꯖꯅꯤꯇꯤ, ꯂꯂꯣꯟ-ꯏꯇꯤꯛ, ꯔꯤꯁꯔꯆ, ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯗꯤ ꯀꯜꯆꯔꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯀꯦꯅꯥꯗꯥꯗ ꯂꯩꯕ ꯚꯥꯔꯠꯀꯤ ꯍꯥꯏ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯦꯟꯚꯣꯏꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠ 6 ꯚꯥꯔꯠ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12ꯒꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯈꯪꯍꯜꯂꯤ꯫ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯥꯂꯌꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯦꯅꯥꯗꯥꯒꯤ ꯁꯔꯀꯥꯔ ꯑꯁꯤꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯚꯥꯔꯠꯀꯤ ꯍꯥꯏ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯑꯦꯟꯚꯣꯏꯁꯤꯡ ꯂꯩꯕꯗ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯣꯏꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯀꯦꯅꯥꯗꯥꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯂꯩꯔꯦ꯫ ꯄ꯭ꯔꯦꯝꯆꯥꯟ ꯊꯥꯒꯠꯆꯔꯤ ꯅꯣꯂꯤꯅꯤ꯫ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯍꯟꯖꯟꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯩꯇꯩ, ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯋꯥꯔꯤ ꯁꯥꯅꯕ ꯗꯦꯜꯂꯤꯗ ꯀꯧꯔꯛꯈꯤꯕꯒꯤ ꯄꯥꯎ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ KCP ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯤꯑꯣꯏ 3 ꯐꯥꯕꯒꯤ ꯄꯥꯎ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯌꯥꯝꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯍꯦꯗꯂꯥꯏꯟ ꯄꯤꯗꯨꯅ ꯐꯣꯡꯅꯔꯛꯂꯤ꯫ ꯁꯅꯥꯂꯩꯕꯥꯛ ꯄꯥꯎꯆꯦꯒꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯀꯧꯔꯛꯄꯗꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯗꯦꯜꯂꯤꯗ ꯊꯨꯡꯅꯈ꯭ꯔꯦ꯫ ꯃꯩꯇꯩ, ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯂꯦꯖꯤꯁꯂꯦꯆꯔ ꯈꯔ MHAꯅ ꯉꯁꯤ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯅꯒꯗꯧꯔꯤ ꯍꯥꯏꯅ ꯐꯣꯡꯂꯤ꯫ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯑꯁꯤ ꯉꯁꯤ ꯗꯦꯜꯂꯤꯗ ꯃꯩꯇꯩ, ꯀꯨꯀꯤ, ꯅꯥꯒꯥꯒꯤ ꯃꯤꯅꯤꯁꯇꯔ MLAꯁꯤꯡ ꯋꯥꯔꯤ ꯁꯥꯅꯔꯒꯅꯤ꯫ ꯁꯥꯟꯇꯤ ꯂꯥꯛꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ TH ꯁꯦꯇ꯭ꯔꯄꯇꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯄꯤꯗꯨꯅ ꯐꯣꯡꯂꯤ꯫ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯂꯕ꯭ꯔꯥ? ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30ꯗ ꯗꯦꯜꯂꯤꯗ MLAꯁꯤꯡꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯁꯔꯨꯛ ꯌꯥꯒꯗꯕ ꯃꯩꯇꯩ, ꯅꯥꯒꯥ MLAꯁꯤꯡ ꯆꯠꯅꯈ꯭ꯔꯦ꯫ ꯀꯨꯀꯤꯒꯤꯗꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯍꯦꯗꯂꯥꯏꯟ ꯄꯤꯔꯤ꯫ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯃꯩꯇꯩ ꯀꯟꯐ꯭ꯂꯤꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯗꯦꯜꯂꯤꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯦꯗꯂꯥꯏꯟ ꯄꯤꯔꯤ꯫ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯅꯕ ꯉꯁꯤꯗꯒꯤ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯒꯅꯤ꯫ ꯕꯤꯁ꯭ꯋꯖꯤꯠ ꯈꯦꯝꯆꯥꯟ ꯏꯕꯣꯝꯆꯥ ꯗꯦꯜꯂꯤꯗ ꯄꯥꯏꯁꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯄꯤꯔꯤ꯫ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ MHAꯅ ꯁꯤꯟꯗꯨꯅ ꯃꯩꯇꯩ, ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯅꯔꯒꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯁꯨ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ ꯍꯥꯏꯅ ꯐꯣꯡꯂꯤ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯄꯥꯎ ꯑꯁꯤ ꯕꯦꯅꯔ ꯍꯦꯗꯂꯥꯏꯟ ꯄꯤꯗꯨꯅ ꯐꯣꯡꯂꯛꯂꯤ꯫ ꯍꯦꯗꯂꯥꯏꯟ ꯑꯗꯨꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯅꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ MLAꯁꯤꯡ ꯗꯦꯜꯂꯤꯗ ꯆꯪꯁꯤꯟꯅꯔꯕꯁꯨ ꯀꯨꯀꯤꯁꯤꯡꯒꯤꯗꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯍꯦꯗꯂꯥꯏꯟ ꯄꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜ ꯑꯃꯁꯨꯡ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔ ꯏꯗꯤꯁꯟꯗꯁꯨ ꯐꯣꯡꯕ ꯊꯦꯡꯅꯔꯦ꯫ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯐ꯭ꯔꯤ ꯄ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯀꯨꯀꯤ MLAꯁꯤꯡꯗꯤ ꯁꯔꯨꯛ ꯌꯥꯗꯕ ꯌꯥꯔꯤ꯫ ꯁ꯭ꯇꯦꯠꯀꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯨꯆꯤꯡꯕꯁꯤꯡ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯐꯣꯡꯂꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯁꯦꯅꯥꯄꯇꯤꯗ ꯐꯣꯡꯕ ꯍꯤꯜꯁ ꯍꯣꯔꯟꯕꯤꯜ ꯑꯦꯛꯁꯄ꯭ꯔꯦꯁ, ꯇꯃꯦꯡꯂꯣꯡꯗ ꯐꯣꯡꯕ ꯒꯥꯟꯐ꯭ꯌꯨ ꯃꯦꯜ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡ ꯇꯥꯏꯝꯁꯇꯁꯨ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯐꯣꯡꯕ ꯊꯦꯡꯅꯔꯦ꯫ ꯁꯅꯥꯂꯩꯕꯥꯛꯀꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯑꯁꯤ ꯁꯦꯜ ꯈꯥꯏꯕꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯇ ꯐꯥꯔꯕꯁꯤꯡ NSA ꯄꯥꯟꯒꯗꯧꯔꯤ꯫ KCP ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯀꯥꯗꯔ 3 ꯐꯥꯔꯦ ꯍꯥꯏꯅ SP ꯏꯝꯐꯥꯜ ꯋꯦꯁꯇ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯄꯤꯔꯤ꯫ ꯄꯥꯎ ꯑꯁꯤ ꯄꯣꯛꯅꯐꯝ, ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ, ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁ, ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ, ꯂꯣꯏꯅꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯪꯂꯤꯁ ꯏꯗꯤꯁꯟ, ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯁ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯐ꯭ꯔꯤ ꯄ꯭ꯔꯦꯁꯀꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯑꯣꯏꯔꯤ꯫ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯑꯁꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯆꯍꯤ 5 ꯆꯨꯞꯅ ꯊꯝꯂꯛꯈꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁ ꯔꯨꯜ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁꯇ ꯆꯠꯃꯤꯟꯅꯕ ꯑꯣꯃꯔ ꯑꯕꯗꯨꯜꯂꯥꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯂꯤꯡꯂꯒꯅꯤ ꯍꯥꯏꯅ ꯍꯦꯗꯂꯥꯏꯟ ꯄꯤꯗꯨꯅ ꯐꯣꯡꯂꯛꯂꯤ꯫ ꯅꯣꯂꯤꯅꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯝꯆꯥꯟ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯑꯆꯧꯕ ꯐꯨꯔꯨꯞ 3 ꯃꯤꯇꯩ, ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯉꯁꯤ ꯅꯨꯡꯊꯤꯜ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯥꯂꯌꯅ ꯀꯧꯔꯛꯈ꯭ꯔꯦ꯫ ꯀꯦꯅꯥꯗꯥꯗ ꯂꯩꯕ ꯚꯥꯔꯠꯀꯤ ꯍꯥꯏ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯦꯟꯚꯣꯏꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠ 6 ꯚꯥꯔꯠ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯦꯂꯤꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯌꯨꯅꯤꯌꯟ, ꯋꯥꯔꯜꯗ ꯇꯦꯂꯤꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯇꯦꯟꯗꯔꯗꯥꯏꯖꯦꯁꯟ ꯑꯦꯁꯦꯝꯕ꯭ꯂꯤ 2024 ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯃꯣꯕꯥꯏꯜ ꯀꯣꯡꯒ꯭ꯔꯦꯁ ꯍꯧꯗꯣꯛꯂꯒꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫